Piklibi Nupimacha Amabu, Thabal Chongphamdagi Puthoklaga Ekaikhumnaba Manghanbikhiba Naha ama Puthoklaga. Ngasidagi na sahi mangaromgi mamang Mars 18, 2018 gi numidang mayang Imphal PS ki manungchan ba Phawbauksaw awang lekai geng Paleda lampakdang yauksangi Thabal Chongba yaukjaribe masagi sahi taru khakta ngairibe Nupimacha Amabu Thabal Chongphamdagi labuklomda namduna Puthoklaga masagi Ekaikhumnaba Manghanbikhiba ni haiba thokdokta senaba Naha ama court na phadokpikre. Thokdok asigi matangda wakalakpadagi MIPS na POCSO Act Section 6 ki makhada case FIR number 16 clause 3 of 2018 register tawduna lawkhatkhe loinana case asigi investigation chatharaba matungda charge sheet thagalakpadagi chenariba Naha asigi mathakta wayel chatharakibane adumoina ma case asi Uripok Chairap Court Complex da leiba Fast Track Special Court number 1 Manipur da transfer tawrakpadagi makha taba wayel chatharaklaga April 19, 2023 da aroiba hearing pangthokibane wayel da prosecution gi maikei da special PP M Bisambor na lepkhe numit adudagi reserve tawrokiba judgment amasung order na ngahan laukthokladuna court na chenariba Naha irengbam taibang ba chahi 19 apokpa ai ibomsa Phawbauksaw awang lekai bu IPC section 366 amasung POCSO Act section 6 ki makhada mara leire haiduna phadokpi khibane Mahaki sentence hearing na tha asigi kunthra da pangthokani haireng